mayambu ahanba maktada kanglele pungori channel gi maikadagi bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomna like amadi subscribe share to biro mahaduna jari subscribe to matamda bell icon du on to biro mathangi wari thaglapa matamda adomgi phone da phangna bagida adu dewari sia hongna ba tawsaraki thawdo asinga sidagina sahi tarani thoimuki mamangi wari makakni matam madudai si isasi yamna na hawiringai matam inkhalakpa matamgi madugum laba matamda thokiba wari makakni aigi minga silai kaida nakto na haina kauni aigi ming asyangba maktinati matam madudai khoi gi laikai gi maiba amalai maiba sa suki matig yamna hai mahakna kayamuk haige haiba matamda mi amada posem jadu tawdana but thajin dana posai singa si huran ba suki matig yamna hai laikai na sumahak se laige tingi thaw adum tawbanina mina sungangna sakna basi khara kina ba oza maiba haibado madu oirame nong monumit amasu maiba sina posem thajin dana mi gi awana ta hali haidana laikai si wawa lauba horai adamna tawraba su laikai gi mioi singa si maiba sibu laman khum ga haibado amatangam lamde asum tawdana nungti kudingi asumna asum tawrakpaduda laikai gi maiba sisu mina hangoi tuka sana ba haibado irame marak amadi lepki adubu numit kharani leiraba matungda amuk makha tana samdarai matamgi kongchana dia asum lepa yadabanina kumma gi lai haraubodu su yorakli laikai gi lai harauba matamda lai phawoina phaurakli nakoi gi laikai si andang marakti misi mina makti toina thokpadi oiroi tawbadabu khara aki khangdi nanggadori haidana lai phaw aduda phauраklami phaurakliba lai phaw adoi khoi suma yeksingna khangi adubu pumnamak singa sinangna thonbani haibado madumak yadaba maram nai khoi si tumin leirami laikai gi lai harauba manung si phawbodi karigumba aki khang amata nangde nong manumit ama lairoi numit asi tangkhul saba yengloge haidana isu lairoi numit asida imanaba kharaga aikhoi siamna langba haibado irami asumna langna tangkhul saba sisu losinkhri mai basigi mayuma pase lalaga aisu dum lakadoribani laikai gi imanaba singadasu nangna thanda sapa yagadori bra haiduna ngonda hairakhi aisu yani haidana dum hairami tawbadabu sorok aduda kanagumba amata sanadrabani numida ahingi pung ani makhai taslakadori matam maduda aikhoi se dum thenglabasu thengna dum laklami ai thanta sum lakpada laikai gi mangpham mapa do lanthokton lai madu phawbodi kasu thudokpa amata khaludi aina sum laklabaduda laikai sigi maibado madugi konthong mapa do yorakadori madugi konthong mapa do yorakpa matamda nongang khama khong adu yorakli madu yorakpa matamda musinmu bunupa mawang thrangwangna lepaga leirami matawduda isu karino haidana sumtring chumna leptuna yengduna lei makokta kogyek amasu yetpagum tawi ada leiri sidi kanano sidi sibu maibo iriba mayam nangang riba sila madumakti mandeda hairaga isi manakta khaji khongthang ase thang dana sangsilai adamna sangsimbaduda maiba maliba nupa da su khara nemsilaktuna nemtruk nemkhri hausuwaida leiho hausuwaida wang thrangwangna leibado khangpi piksingkhri asi hairaga isi khongkaba se khara thanglambado sablepi aduga maning khara hallaga isi yumda handabida khara tung hallaga satke haidana tawi tawadabu tung thangba saruga sida gari ama lakpa maramna gari gi maingal pum namak singaduna maram moiduna hausin ngaktangi mamang durambado amuk hanna ukidring maduda isi khara thuna lanthokduna salhorage haidana parap senduna yum tana lahori gari gi maingal aduda isi adum senduna yum yorakpani adugadi kona thangda gari gumba amata swai gi sada tawrakhidri yumda sanglaba matamdi imada wari singada loina tamle maduda imana kharangana halakpa yadra haidana engonda yamna nganglammi aisu laikai gi imana ba singaduga khara pundana langdana tawthuuri aduna tangkhul sabadu yengba matamda yamna nungai khiba maramna matam asi khara thengkre haidana imada tamlammi numitumadi hawkhri lai haraubudu su pungloi loisilaba matungda hanagi matagum laikai si khara aki thujungba su khara phawba horakli numipu hek taraklabadi yumdagi mapal thokanu haiba matam ada yoraklabani
Noong numit ama isi, labok may kay paang na dumak sa lami. Babaso numit tumadi tabak sa lami. Ay sulabok sa luraba matong day sasi, imot-moto na dumlak lami. Numit tumadi noong asiso karangali. Pung mamambaw adriba ni na isi adum kakalak na, imana ba singgasing jubara kala saro si haida na, kulgi masil tangbo hotel adu day silak lami. Laikagi imana ba sing adu ngarang ay nateng narak pawari sing adu loy na tamli. Maduda imana ba sing naso, nakoy gido kara seksilu. May bado lalaga ng sakadoribani. Ado na kara di seksin ba pay hayda na ingwan tahiraki. Ay na suy maana ba sing aduda. Hoy. Kara budi seksin ba para bani. Aduda laikay gi club ki miyoy sing asisu. Sige may ba sida nang nataw ba na tra hayda na kilaw na namlaba di pagadaba. Kul laikay sida gi tantok laba di kara su pagadaba ni. Laikay gi imana ba sing aduna. Hoy ni adu suyay. Adu bu asuk ahloy ra ba mana. Hausik makwang kona mahak lai sanari basi kari maram gino masi tokpa na di bani adubu khangdreda laikai gi ahlaman sing asisu kitlaw na namlaga haibadi yada banina kari karam tawna haigadoribano aikhoina club ki member sing asi aikhoina oiramba tarabadi adum haigadabani adubu hausik te aikhoisu angang oiribanina aikhoi gi siliwaso amata satkiro asumna wari sana dana aikhoisi yumdam halakle Numitumadi kaisu tudok pa matateng nakidri. Asum tawdana numik karani layraba matong damay bado hawga kangkat pangamdana masadong amdre haydana yaya law bahorakli. Adubu mahak na hawga kangkat pangamdre hayba pawado tabada kaisu tudok pa matadi laikay siya hanagi matawgum aki tujung babhawado madumakti tawrakidri. Adubu isada di kara dum kibadi oirami yamen aki tujung babhawado makti tawkidri. Noong manumit ama, babagay ka sila bukta kumi. Ay ko'y gilabog kasi thang nabalay kay dasulay. Baba na ingonda. Nayamba dubu, noong padok daw irabasu, labog kasi kumlaklaba di karasu pagadaba. Baba, hay gumnadana, ay ko'y dadasi. Nung ti kuding gikumlag pa udi. Madu kakta sunatana, saksa hay jana ba. Labog kasi ikang kang laba matamda, lang ba ko pagi hay ragadi mahaksu, thang na pa na dumlai. Hoy ni. Ay siya doon kalibasi. Hayeng. Nasinanaw animaksi. Sige law pamasi. Animak tangkay tok na yan nagya haibadi sungsoy dana hayrakadabalay rabani. Maagi sunanggi su saruk sapsap mana na yan agadoribani. Noong mata sumahak na labog kasi da kumlagpasu tawdi. Masigi angang asi. Karam nangang nagadawano. Ipaakyan mentati. Babae ba ni adum na hay na ringay talak aduda. Laikagi maibado laitre hayda na hayraki. Babae ba ni sunapi peng na kong ado kara susuat panina. Babado masasu nungaiti. Sebasa kadaba simhak sa tisaning ni. Adubo parak ama itatagada ba maali haydana. Baba na hayraki. Ay subabagi wapam aduda karigumba matakumdi. Asum tawdana babae ba ni sekarakli. Numit tarum tok silaklaba matamni. Maay badugi tonggal mapado yorak pada. Misu itaktai. Laitri ba imong dukakta marang taubagum na. Kapna law na wasing sitaba horakli. Babana. Patra ba tabak taurura banina? Yung masiso kanagum ba matasang nakidri? Pay, nasana tauruba karamagi phone. Baba, kanagum ba matasang adrisi, laika gimiyoy krasang banandi payda. Ay ko na di hana sanggum si, laika gimiyoy sing laklaga, pao matang pirak laba kaantay ko siyo, sang taba yada bagi ako si, ngihaktang yoksilo si. Ado ipa di siya si inong nungay tre, nungay kadaba sumandi. Mangpamta na kumbado. Aksang si susarip amay pagkadaba mandi. Isa sila hula kadoribra. Kaya numitaw tawrakli. Isa si tusong buso horakli. Hoy da baba, ngiyanta na po taroda. Laikay gima na ba singaduga huminaraga isu. Ngihaktang wera ba suyaw ba yabringi. Hoy, pare dudi. Nang ngihaktang yaw ga hebra. Pungkuy na sulay rakta suyayda. Hoy baba. Si hayraga babagay ga si yumtam na lakli. Numitumadi babagi masado ta siyang nangamdri. Masado tagtaknik tu na lehaw laki haida na taurami. Imana goli ang malay ruso haida na isi goli lay batoklami. Hidaka do lay raba matungda babaso asapot karasa silaga masado pa naba ni haida na hidaka do sa singkri. Asumtaw da na ngay haktang gimatong yumtang nabi ipala silaklami. Bababu kaw da na ipala silai. Ay na mapal da tog na ipal babadi masangam da na layri. Imong dang haksang lako. Kayam ko'y nangamda ba no? Ipal, hagsiway da masasilok lihok tawrak lihay da na
ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯇꯧꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯪꯂꯛꯀꯦ. ꯏꯄꯥꯜ ꯑꯗꯨ ꯆꯪꯂꯛꯏ. ꯕꯕꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ. ꯕꯕꯥꯁꯨ ꯃꯪ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯤ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯃꯁꯥꯁꯦ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯄꯒꯨꯝ ꯇꯧꯔꯛꯂꯤ. ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯏꯄꯥꯜ ꯑꯗꯨꯅ ꯐꯔꯦ, ꯅꯪ ꯌꯥꯎꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ. ꯅꯥꯎꯇꯣꯟ, ꯅꯪꯁꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯕꯅꯤ나 ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕꯕꯨ. ꯍꯣꯏ ꯏꯄꯥꯜ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯑꯗꯨ ꯈꯜꯂꯝꯂꯤꯕꯅꯤ. ꯕꯕꯥꯗꯣ ꯃꯁꯥ ꯉꯝꯂꯒꯗꯤ ꯕꯕꯥꯁꯨ ꯌꯥꯎꯒꯗꯕ. ꯃꯁꯥꯁꯦ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯨꯁꯣ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯉꯁꯥꯏ ꯈꯔ ꯍꯥꯏꯅꯔꯝꯂꯤ ꯄꯣꯠꯅꯤ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯃꯥꯟꯅꯕ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯍꯧꯔꯒ ꯁꯦꯕꯥ ꯇꯧꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯧꯍꯧ ꯇꯧꯍꯧꯔꯁꯤ. ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯂꯩꯕ ꯑꯣꯏꯗꯦ, ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯠꯇꯅ. ꯐꯠꯇ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯈꯪꯅ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯁꯤ ꯂꯩꯀꯥꯏꯅ ꯀꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯐꯠꯇꯕꯗꯤ ꯑꯣꯏꯖꯔꯕꯁꯨ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯩꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯔ ꯆꯪꯂꯒ ꯇꯧꯕ ꯇꯥꯏ. ꯃꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯛꯇꯅ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ. ꯂꯥꯛꯑꯣ, ꯅꯃꯥꯟꯅꯕ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯍꯧꯔꯒ ꯑꯩꯈꯣꯏ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯁꯥ. ꯑꯁꯤ ꯍꯥꯏꯔꯒ ꯏꯄꯥꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ. ꯑꯩꯁꯨ ꯈꯨꯗꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ. ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯍꯧꯔꯦ. ꯃꯈꯣꯏꯁꯨ ꯃꯔꯤ ꯂꯥꯛꯅꯔꯦ. ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯄꯨꯂꯞꯅ 4 ꯁꯨꯏ. ꯇꯧꯕꯗꯕꯨ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ. ꯅꯨꯃꯤꯠ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯀꯤꯗ ꯀꯤꯔꯝꯃꯤ. ꯑꯩꯅ ꯅꯣꯡꯃꯥꯡꯈꯥ ꯃꯈꯣꯡꯗ ꯊꯦꯡꯅꯈꯤꯕꯗꯨꯒ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯏꯇꯧ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯕꯁꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯅ ꯆꯠꯄ ꯇꯥꯕꯅꯤ. ꯑꯁꯨꯝ ꯇꯧꯗꯅ ꯀꯨꯁꯟꯕ ꯈꯣꯠꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯀꯞꯅ ꯂꯥꯎꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯧꯔꯝꯃꯤ. ꯇꯧꯕꯗꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯍꯥꯛ ꯂꯩꯈꯤꯗꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅꯁꯨ ꯉꯥꯡꯅꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯄꯨꯊꯣꯛꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯄꯨꯊꯣꯛꯅꯕ ꯍꯥꯏꯗꯅ ꯇꯧꯔꯛꯂꯦ. ꯊꯣꯡꯒꯥꯜ ꯇꯝꯅ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛꯇ ꯍꯧꯔꯤꯕ ꯅꯣꯡꯃꯥꯡꯈꯥ ꯃꯈꯣꯡ ꯑꯗꯨ ꯃꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯁꯛ ꯑꯃ ꯈꯨꯠ ꯂꯩꯁꯤꯟꯗꯨꯅ ꯆꯠꯈꯤꯕꯒꯨꯝꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯛꯂꯦ. ꯍꯧꯖꯤꯛ ꯍꯨꯠ ꯂꯩꯁꯤꯟꯗꯨꯅ ꯆꯠꯈꯤꯕꯗꯨꯗꯤ ꯀꯅꯥꯅꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯥꯜꯂꯤꯗ. ꯐꯔꯦ, ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯁꯦꯝꯕ ꯁꯥꯕ ꯇꯧꯕ ꯍꯧꯔꯛꯂꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯪꯐꯝ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯂꯩꯇ꯭ꯔꯤ. ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗꯗꯤ ꯁꯤꯡ ꯄꯩꯈꯠꯇꯨꯅ ꯃꯁꯥꯁꯦ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯩ ꯊꯥꯏ. ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯁꯦꯕꯥ ꯈꯨꯇꯧ ꯑꯗꯨꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯦꯕꯥ ꯇꯧꯅꯕ ꯃꯊꯪ ꯇꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯪꯍꯧꯔꯦ. ꯃꯌꯥꯝ ꯄꯨꯟꯅꯕꯨꯗꯤ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯀꯤꯕꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ. ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯀꯤꯔꯟ ꯀꯧꯕ ꯑꯃꯗ ꯑꯩꯅ, ꯀꯤꯔꯟ, ꯑꯩꯗꯤ ꯏꯁꯥꯁꯤ ꯏꯀꯤꯗ ꯀꯤꯗ. ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ, ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨ ꯌꯥꯝꯅ ꯀꯤ. ꯑꯗꯣ ꯃꯆꯥ ꯑꯃ ꯄꯥꯏꯁꯦ ꯍꯥꯏꯕ꯭ꯔꯣ, ꯀꯤꯕ ꯈꯔ ꯐꯅꯕ? ꯉꯥꯏꯈꯣꯏ, ꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏꯗꯒꯤ ꯃꯆꯥ ꯑꯃꯃꯨꯛ ป้ꯥꯏꯗꯣꯔꯤꯕꯅꯣ? ꯌꯥꯅꯤꯗ. ꯉꯁꯥꯏ ꯇꯥ ꯊꯦꯡꯕꯣꯡꯅ ꯀꯩꯅꯣ ꯈꯔ ꯄꯤꯒꯦ ꯍꯥꯏꯔꯝꯕꯅꯤ. ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯌꯥꯔꯗꯤ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯣ. ꯂꯣꯟꯅ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯏꯁꯤ. ꯑꯩꯗꯤ ꯏꯁꯥꯁꯤ ꯏꯀꯤꯗ ꯀꯤꯔꯤꯕꯣ. ꯍꯣꯏ, ꯑꯩ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ ꯌꯨ ꯆꯦꯕꯣꯟ ꯑꯃ ꯄꯨꯊꯣꯔꯛꯂꯦ. ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ 4ꯈꯛ ꯌꯥꯎꯔꯤꯕꯗꯨꯁꯨ ꯃꯇꯥꯏ ꯈꯔ ꯆꯠꯊꯣꯛꯂꯒ ꯈꯔ ꯊꯛꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯊꯛꯄ ꯍꯧꯔꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯝꯄꯥꯛ ꯃꯁꯤꯗ ꯐꯝꯗꯅ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯄꯪꯊꯛꯇ ꯊꯛꯄ ꯍꯧꯔꯛꯏ. ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯇꯨꯔꯦꯟ ꯑꯃ ꯆꯦꯜꯂꯤ. ꯃꯪꯐꯝ ꯂꯩꯔꯤꯕ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ. ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯊꯛꯇꯨꯅ ꯆꯥꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯋꯥꯡꯕ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄꯒꯨꯝ ꯎꯔꯛꯂꯦ. ꯑꯩꯅ ꯇꯨꯔꯦꯜ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ, ꯍꯥꯏꯕꯗꯤ ꯇꯨꯔꯦꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯥꯏ ꯑꯁꯤ ꯑꯣꯟꯕꯅꯤ. ꯑꯥꯗ ꯎꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯀꯤꯔꯟꯗ ꯑꯩꯅ, ꯚꯥꯏ, ꯑꯥꯗ ꯎꯔꯤꯁꯤ ꯀꯔꯤꯅꯣ? ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ, ꯀꯩꯗꯧꯔꯒꯦ? ꯀꯅꯥꯁꯨ ꯎꯗꯅ. ꯏꯃꯥꯟꯅꯕ ꯀꯤꯔꯟꯗ ꯑꯩꯅ, ꯑꯥꯗ ꯎꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯑꯩꯅ ꯌꯦꯡꯍꯜꯂꯝꯃꯤ. ꯇꯧꯕꯗꯕꯨ ꯃꯈꯣꯏꯗꯤ ꯑꯩꯅ ꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯎꯔꯝꯗꯦ. ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ, ꯑꯁꯤ ꯌꯥꯔꯦꯁꯦ ꯅꯥꯎꯇꯣꯟ, ꯑꯗꯨꯝ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯔꯣ, ꯊꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯛꯁꯤ.
Seran turan poloiriba si maibani asamba minati. Ngasaidagi khara naga kiti kirum tawraga lairi. Akiba si phanaba yusi khara thaksi aidana thakpani. Nang si maibo karan ama ita taida. Asingba karan taba na timi. Ada uri si aibo. Ay gimit na ro sibo. Hairaga mit asin noiraga yengba matamda. Ngasay makai sapting na lepaga lairamba. Nupa magi saban oina tawrambado. Amuk laibo ramdri. Matawadu dai ki sasi karino haidana. Isasi ningjing mangjing nai. Laikay ki imanaba amana. Thakpadi haubada ngairi. Nisahana panba horabra. Makha tana thaklabadi. Bera ama ikakarakadaba malida. Ay adu magti tawroida. Ay glass ahomdagi hena thakloy. Pare, ay sisna dum thakaga loisilagi. Hairaga aidi ran ahom laktang thaklaga isiloisili. Imanaba singadudi makha tana rawnado adum thaori. Thakpa saba loisilakadawre haiba tanjaduda turel khongban thangba maike somda kanagumba miyoi khara pareng sangna upugumba ama thanglaga lengbana duda makhoina purakpagumna igi mit asida uba horakli. Asumna urakpaduda igi sasi aki tujungba khara su bhaurakli. Turel khongban thangba maike somda lakliba sidi kanano asiba pubagum aigi mit asida uida. Asi hairaga turel khongban thangba maike somda mai supuma mammi. Madugi makha thangba saruk aduda miyoi khara pareng sangna laklaba matungda ku porakpagumna tawi. Pungjal thinbagi makhola si suai ki nakongda tikattana taba horakli. Sigi mataw sidi karino. Sumna mi laikai gi mi simina thoklabadi sorok thangba maike somda lakadabani. Adubu turel khongpan thangba maike makha thangba maike soma sida laklibasina kari. Turel wangma thangba maike somda pareng sangna laklibado ay sodamak muna yangi. Laiminariba imanaba singadasu magi thokpa tawraga wa pangangda nganglami. Ay sulaklibado da adum muna yanglaba matungda karino haidana gi sasi pagkida kiba horakli. Makoy pareng sangna laklibado ising makhada pulap kumi. Kaino tawrisidia? Hairaga imanaba singaduda ayna yanghanba matamda handamukti makoyna karino haidana yangonda hairai. Maduda ayna yango haibada makoysu yengto uri. Handamukti makoysu uraba mali. Tawbadaba makoysu karino haidana mamikuptaba makhayanglami. Nakal thangba turel khongban waiduda sum lalaga laklaga aykoyna lairiba turel khongban waisida lalaga lakpadadi kanagumba amata laiburamdri. Turel khongban thangba maike somda amata su karakpa ukidri. Imanaba singadasu yunaga khara ngawbaga nungtum thomsi haidana makoysu manakta taba nungtum khara thomlami. Madugi marak aduda imanaba kiran siyaurami. Aidi karigumba amata tawdi. Aina dum hena karigumba amata tawruno yangbam thokpa dum yengsi haidana khami. Adubu makoydi yogi nisasu khara ngawbanina karigumba amata su yaramdi. Ngaihaktangi matung kanagumba amata udrabaduda tumin lai. Aikhoy su mayam tiliba marak aduda karakli. Aduga mayamgi marak aduda aikhoy si wari watai sanai. Aidi ngasai ukiba sing aduga isasi iki phauraduna turel khongban thangba maike somda sum yengduna isilairami. Asumna lairingai matam aduda turel khongban thangba maike somda sum kanagumba misak ama tapna karakpagum tawi. Nupa ado aina uba matamda isasi ikida kirami. Bhai, turel khongban thangba maike somda mapal thokiba miga yawba sala. Imanaba kirana yawramohe. Ado ada lepaga lairisidi kanano. Imanaba kirana yengthokpa matamda kanagumba amata lairamdri. Aina somu yengluba matamda kanagumba amata lairamdri. Matawsing asida isu ngakli. Aduga imanaba kiran su kadaino haidana hanglai. Imanaba kiran da ina. Bhai, hauji waida ngasigi numit asi karigumba ama itawdawi. Hauji waida nang yengbadana karigumba amata lairamdri. Ay sumaya se hepel ay thoklaga yenglakpada su karigumba amata lairamdri. Ay yumda khara thuna haningi. Ngasigi numit asi ay isasi ikida kiri. Ngaikhoy pulapuna dum sangminarasi kasu thoina kuiraroida seba tawba simaya sansilaklabani. Aduna kasu thudokpa amata tawrosi laikai gi halaman singa siga pulapuna sangminarasi. Hoy aduna pharani haidana lairami. Asumna lairingai matam aduda laikai gi miyoi singa sisuyu khara ngauna banina makhoisu gyanmenga amati hektadi. Nakal da horiba uwa mayamsi ngaihaktangi matungda kanagumba misak amana kokok hairaga yanthatpagi makhol khara sutarai. Laikai gi halaman singa dudi maduga amata khangdri.
Makolsing ado tana wapal marak aduda kanagumba miyoi ama khara tabli mamaya adu ising makhada laithaduna satpagum tawrami. Mataw adu uba matamda aigi sasi amuki hena kirakli. Maibasigi mataw mangam pangthokliba sisu aisu hanna phawba yengba tawde. Adubu ikhang khangokdana isi yengsiluba matamda maibadugi saru polang ado mamaya ado aingonda wonthoraktuna yengbagum aigi sada phawrakli. Mataw aduda aisu yengba ngamlamde. Kiran, aidi sasi laitapam amata khanglaktre. Yumda dum salasira ithanta dum khalakli. Ngai khoi minangbu pulap puna saminasi natragadi ahalaman singasi pulap sebasi mapung phana tawdragadi aikhudi ang inkhalapa matam soibanina lambi sapa matam dei sasi kiba phawgani. Hoi nangna hairido amoromda sumi adu boy ki sasi di laitapam amata khanglaktre. Ngai kho pulap puna saminasi hairaga imanaba kiran aikhoisi ngihaktang moiraba sulairami. Asumna lairingai serak aduda turel da seliba ising mayam sing ado lang tana kanagumba miyoi khara iroiduna sanabagumna makhol khara tarakli. Yung auksaraba su gyan tana ngauba hal khara dilai. Makoina hairai. Satra khara di tauba horakle dana. Ahal adugi wafam adudaina. Ipu, sigi ising lang libasi. Mai basigi thawai noi gadoribra. Khangdre daibo. Mai basigi thawai noi gadoribra natragana mahakna hana sanaramba thawai singaduna oiribra gyan menga mate hek tadi. Asum tawdana isung asai thengnarakpa wari singado loina tamle maduda laikai gi ipu aduna asamba mi sibadi kaisu thoidongna isada ki tujungba phawdi adubu ngasigi numisimadi isam samba mi maksunati aduna maiboy banina khoi sasi kiba phawduna yudi phana yamna thakre adubu ngasigi numisimadi yuasi ingau haiba yadi kari kino khangdi ising thakpagom isasi isam samna dumak thakhi. Asumna wari watai sana lairingai kana aduda mangpham asigi akoiba saruk aduda kanagumba miyoi khara kapalaubagi makhol khara su tarakli. Nakal thangbada hauriba urak warak mayam sing aduda hogdong ani khak yamna kana siknarakpagumna makhol kaya marom ama tarai. Makhol singa sitabada akhodi sasi laiba amata ngamlaktre. Seba tawribani haidana tawriba sisu makhoi sing adu loina gyan tarakli. Makhoi su thakpi sabi tawjarurabasu gyan khara loina taraktuna tarakliba makhol mayam singa sikarino haidana makhoi su koithi thiba horakle. Asumna tawduna lairingai matam maduda laikai gi miyoi singa se seba se khara yangsinaba tawrasi haidana sing adu su khara thangkhatle. Tasengna mak hairabada matam ase asuki matik yamna kuina seba se tawrami. Potloiba se hana mamang thakta laikai gi ahalaman sing asuk yamna sikhibasi ngasigumna seba kuina amata tawkhidri haidana laikai gi naha sing amadi ahalaman singna khara hairaklami. Asum tawdana seba se waraba suwana aikoi seloisilli adubu nupa amana kapalaubagi makhol adudi adumak lepa laitana taraklami. Laikai gi ahalaman sing asisu yumda hanarasi haidana mangthong ado phajana thingli. Yumda laglaba kana aduda tural khongpan thangba maike somda seliba ising ado maduda luplagumsi yumdoina gyan tana lupuro se haidana ikhoisi yumda halakle. Laikai gi manaba kirandusu mahaki konthong yoduna lehaure. Laikai gi ipal amaga aikhoi gi lairak punduna dum lakminabani. Laikai gi ipal aduna naukton nangbu ngasigi thawdo asi kibrane. Ipal hoi ai ngasigi thawdo asi sina su ahanba thengnaba oigadoribani ado ngasai kai kaino khara su yamna ki maibase hinglingai matamdasu makhoi gi nongmang khama khong asi sigi mapa salan thoktona lakpadei sasi hainingum hainingdagum aduga kanagumba amasu lepaga leibagumna aina mamang thakta su khre. Wakalna sagatpa oirambasu yaida. Phare yumda gyan tana lairak asida sangnaba tawrasi maibasigi konthong asisu langadaba khara watli. Lao gyan tana sasi haidana ikhoisi palke ibani lakli. Lambi aduda kanagumba amata lakte. Pung adu saurakpa matam aduda isu gari amata sidri. Phone asisu thoktriba matam oibanina pung asi saurakpa 12 makhai tarakpa madugi matam oigadoribani. Usina sina ikhoina sum lakpada maibasigi konthong adu yauri. Konthong adu hek yaurakpaga tongthangba saruga sida kanagumba halamana sasu suraga murum sualaga kok haidana matomda tabli lakpagumna makhol khara tarakle.
Makhol adu tabada ipal ibani wari watai sana sana laambado saplepi. Maduda ipal na. Naukton, tung thangba sarukta laklibasi. Maibadugi thawai mi oira salo. Ipal, aisu khangdi. Asi haraga ipal ibani si murum sonduna wari sanai. Tung thangbada lakliba kanagumba miyoi amagi saban oina tauriba koko khaiduna laklibadasu mathanta murum solaga nokpagumna su tawi. Aduga matomda hikna sumu kapai. Mathantagi khonjal asum tarambaduda ngihaktangi matungda miyoi manga taruk changduna wari watai sanabagum murum sonba singa semuk taba horkle. Ipal ibani su masidi kiba yadi khara thuna sangnaba taurasi haidana ipal ibani si adum sangba horkle. Aikhoi lairaka si khara sangsilakpa horakpa kana duda ibani na laithoktu ni yangluba matamda kanagumba miyoi khara tung thangba saruk asida musin muna sorok asida pareng sangna lepaga lairami. Matawadu ubada ipal ibani si lawai sam chap yungkhatli. Ipal na Naukton lao khara thuna sangasi hairaga ipal ibani si parap sanglakle. Ngai haktangi matungda kanagumba miyoi khara sorok asida koisin sinduna sanhaubagi khonjal kaya marom ama tarai. Taubadabu ipal ibani di yumda sanglakadaure. Konthongda sanglaklaba matamda imada aina laudana kaurai. Aduga imana suma sado karigumba amata tauda laten thongmai ama paiduna tholakle. Ahingi matam maduda isi saithare. Aduga saksang aduda khara thuna sanglaba matung mai somuk anirak hanna okthoi. Laten thongmai aduda okthoklaba matam aduga saksang tamna sanglaga isumai khet aduda mai okthokle. Thokiba thokdok singa numisimadi matra sadri. Aduna nongala kandoina tamlage haidana nongala kanda yawari singado imada loina tammi. Maduda imana su laikai gimai bani. Ngarang di makhoi gi yumthang naba singado khara su kai kaino khara tauraba mali. Ima nganna halakadabado yada dana tauri bani. Imanaba singasisu loiraga gyan tan halasi haidana ithanta halakpado yada dana isi adum lairaba. Asum taudana matam asi haujinkre. Maibadugi sorat manungado laikai si kanagumba matama khoigi khonthong mapa asi lalaga satnadi. Kanagumba miyoi khara nongmang khama khong asida lepaga juja wari sanabagum tawi haidana laikai gi miyoi singna hainaba khara su taki. Tasing namak aidi yumdagi mapal amata thokidre. Namipu hek tarabadi karigumba amata sathokide. Masigi matungda sorat asi loikraba matung karigumba amata taurakidre. Ahiba maiba khara tauraga makhoigi imung adusu laigi tingi khara khuram thoki hai. Madugi matungda karigumba amata su taurakidre. Wari ase matang asida loisinjare. Karigumba wari ase nungai birabadi like amadi subscribe share to biramu haiduna haijari. Aduga amana adom-adomgi isada thokpa asengba wari sing leibiragadi aikhona pithokchariba WhatsApp number asida thabirau haidana ningsingjari. Phare mayam adudi ngasigidi matang asida loisinjarage. Mathangi warida mohna thengnarasi. Ima laibakna yai phare.